आकाशवाणी इम्फाल आरके गोरानी न पाउ पाजरी अहनबद मरुइबा पाउ फेमिना मिस इंडिया लेसिंग निकोलुमदोई की ग्रांड फिनाले ngasi numit ungba matungda Imphal gi Khumal Lampak Indoor Stadium da sahihan bi kunthana saruk yaduna pangthok lagani thaunaujam Stella luwang na grand finale asida raijya si mohut chili Mukhyamantri Nongthombam Birena Khaupum Reserve Forest Area ngak senduna thamnana ba LM Khokti MLA masung Kholgilu singba singa unakre Assam gi miyamna raijya adugi nat amade chanabi bu yokhotana thamliba aduda Pradhan Mantri na thagat phongdokre amasung Karnataka Vidhan Sabha Mikhal ga mari leinana Enforcement Agency na lupa kodi sam yang khaironggi polam sing phagat kre Femina Miss India Lesing Nikolhumdoi Grand Finale ngasi nimijong matung da Imphal Khumal Lampak Indoor Stadium da pangthok lagani Mashita Leifak asigi tungan raija kyadi lakpa sain big kuntrana saruk yari Manipuri oina thaunajam Stella luwang na Grand Finale asta saruk yari Tharomasi ga mari lena ngasi nimijong budagi Tharomasi loidriba phawba lambi asta gari chathok chasin da ahong makhara leiragani SP Traffic ki cherol madhai BBIP netraga VIP sing gari sing Indoor Stadium maya gi khathang bagel omdagi sangba yagani Titanium Platinum Gold amasung Silver ticket pai basing awang thangba maikei gate number 9 ayar birom dagi sangadabani lambi chathok chasing ni mawong asina mitsigi lambi senwing matung in ahom khar lairak pa yai haina traffic control room na makhata na hairi Mukhyamantri Nongthombam Biren Singh ngarang Mukhyamantri gi secretary ta LM Khokti MLA masung Kholgilu singba singa unaduna haujik oiriba Khaupum Reserve Forest area gi matang da khana kre Social media da thagat pagwarot lamada Mukhyamantri na hai makhata na Khaupum Reserve Forest area kananaba akan bathaba kya lakhot kani sarkar na lakhot leba khongthang asda lamdam somda leribe miyam amde Kholgilu singba sina sagot pinaba Mukhyamantri na appeal tawri Manipur dangana COVID positive oibe mi emata thengna khidra basu hauji raija asida COVID ki active case tara leiri adumainamak miyamna COVID ngakthon wachana kalon singang na chatuna section na bahaksel bibhang na appeal tawri COVID vaccine kapthokpa face mask upa khutcha toin hamdokpa masu miyam tin mamaphamda maram laitana changdana basu khanghalli lamlaki sa use kanana bagi pandamda sarkar asina akan khongthang lokhatuna lakli maragastangarang Manipur jilla gi isoki jawalam jawdagi kharsa hatpada senebe mi ema police na fare police ki paun hai mafam aduda mi khara nongmega konana satan ba sangkhri haiba pau phangbadagi sangsinbada mi adu nongmai amadi kharsa ama konana fakibani Pradhan Mantri Narendra Modi na tha khudingi aroiba nongmajing nimitta akashbani gi thongda sandokpa ma ke pungning ki wa man ki baat thoram tha asigi aroiba nongmajing nimitta tangkak sama suragani program asi inkumja lesing ani tara marigi October 3 Vijayadashmi nimitta hawdokhibani hawju phawda edition mapudra mapan sandokre sama suba edition asiga mari lenena akashbani na maru oina man ki baat na bharat pu awanba purakna bohna bada piriba ithil gi matang da akhanaba thorum parenga ma sandokle tabiriba pawasi akashbani Imphal dagini Pradhan Mantri Narendra Modi hairi sarkar asina lambi thong rail amadi air connectivity sakot hanbada ahenba miyang sangli sarkar asina connectivity phagalana bohna bada anoba ahongba khongthang ama lakhotli Assam Guwahati da laiba Sarojaya Stadium da pangthokpa lupa koti tara matharong ge project sing sangaba amadi jatra honbigi thoromda Pradhan Mantri Narendra Modi na hai AIMS yauna medical college ahum amadi railway project sing hagdokpa asida mahak nungaiba fawi Chiri Modi na hai Assam gi bihu kumai asna ek Bharat Shrestha Bharat ke mayek larba khudam oiri bihu kumai asna Assam gi nat amadi chana bibu yokhatuna thamli haina so rajya adu miyamu thagat ki Pradhan Mantri Narendra Modi ngasi nibidang pung nipanda Durasan gi National Channel na sandokadoriba Darohar Bharat thorom yengne bamiyam da hairi Twitter thakat pawarol da Pradhan Mantri na hai tangkak ani thokna sandoliba documentary asi leibak asigi ina khulaba sanskriti gi masak sing amasung leibak asibo ning tamna bo hona bada thawai kat khraba ning tam lan mising aduda kat pasradhanjali ni Lakadoriba Karnataka Vidhan Sabha Mikhal ga mari lenena model code of conduct sana ba hokibedagi
asi phawbada enforcement agency na lupa koti chama yankhairong gi oiba polam kya phagat pangamle polam sing adu manungda sel oina lupa koti humbuma thoi lupa koti kontra humdoi gi yu lupa koti kunmari gi sana lupa amasung lupa koti tara humdoi rongi drug sing yauri haukiba March mapandagi kontaret phawgi manungda lupa koti yankhai nipan polam sing phagalaba matungda mari lainaba authority na FIR lising amaga sani umpuni thoi lokotki loinena social media yaungna model kodop kandak thugaibagi damak media gi mayukta complaint chaunga ahum thangalakhi Delhi ki Mukhyamantri Arvind Kejriwal haing excise policy case ki matangda wahang pahung tongnaba CBI na kamkhat khre Delhi ki LG Binay Kumar Saxena na Delhi excise policy lisingani kunmatoi kani thoi asi niyam lana thabak chathari basi yengsin binaba CBI da wakat lakhibani cases ki matangda maralai hane singnaba myoi 35 gi mathakta FIR lakhat khre Delhi ki hani upa Mukhyamantri Manish Sisodia di cases ki mari leinana CBI na hanana fakhrabani Haukiba pung kunmari da laibak asda anoba COVID-19 case lising taraga chatret yankayumdoi thengnare Haksel Mantralay na thokpa chirol amagi matung ina hairba matamasta laina astandaramba miyoi lising taruka chatruk kunipan naba fakhi hauju active case lising yankay humdoi chatret kun leidi naba farakpagi sangna sadma pudan dipan dasmik taruk mapanni Marag asida Rajasthan Rajapal Kalras Misra COVID positive oire hairi Raija adu da miyoi chahum mabadra tret ngarang khakta da COVID positive oiki miyoi ahumna leina astegi leikhide haujik Raija adu da active case masing lising amaga satret umpu mari sure Pradhan Mantri Narendra Modi na nongsu Bengal gi sahi hoba poila boisakhi amasung Kerala gi sahi hoba Vishu numit ka mari leinana yape paujel piri Akhanana Raija ani aski miyamda nungai yaifaba amasung sakhatpa purak oiresunu haina Pradhan Mantri na maki paujel da hairi Himachal Pradesh na mapung phaba right jama okibegi humudra manga suba kumon thorom ngasi pangthokli Raija gi thakta thorom asi Laul Spiti Zilla ki Kajada pangthokli Mukhyamantri Sukhinder Singh Sukhuna athobe mithunglen oina kumon thorom adu da saruk yari Mukhyamantri na jatigi piral supahenki Numit asna lakpada Gृह मंत्री Amit Shah Raija ski meyamda nungai yaipa paujel piri Jammu Kashmir ki Jammu division ki Udhampur jila da footbridge ama telakpada angang yauna miyoi humpuni thoi sokle hairi Akashbani Jammu Paumin hai Asokpa Singh adugi manungda kon mangadi phibam luna leiri makhatana layang nabagi dam Udhampur gi district hospital da pukre Phibam hena luna sokamiyoi taruk government medical college ta akhanaba lying sathari laibak thiba thodok adu Udhampur jila da baisakhi kumai pangtholengi manungda thokibani masi footbridge asiga sanadana mi ka hena sachin bedegi tektharakibani hairi Japan ki Pradhan Mantri Fumio Kishida ngasi miyam gi thorom amada saruk yaningaida mapam maduda bom pukhairakpadegi mahakpu asoi engam thondana security na puthorakre mifam adu Wakayamasti the Pangtokibani, Bompoka and Big Togdo Aduga Marilan and Emma Fari Haina, Leba Adugi Mediana Fongdorakli. Indian Premier League cricketer Royal Challengers Bangalore ga Delhi Capitals ka Bengaluru da ngasinung til pungahum makaida sanagani. Namidang pungtarin makaida na Lucknow Super Giants ka Punjab Kings ka thengnagani. Ngarang sani ki ba mesta Sunrisers Hyderabad na Kolkata Knight Riders puran kulhumdoi da mai tiba pi kibani. Haujik aroibada maruiba pau amuk hana. Femina Miss India lesing ni kulhumdoi gi grand finale ngasi nimit ungba matungda Imphal gi Kumal Lampa Indoor Stadium da sakhen bi kunthana saruk yaduna pangthok lagani. Thaunodom Stella luwang na grand finale asida Raidjo asigi mahut chili. Mukhyamantri Nothoman Birena Khaupum Reserve Forest area ngak senduna thamnana ba LM Khokte MLA masung khulgi lusingba singa unakre. Assam ki miyamna Raija adu nat amadi sanabi bu yokhatuna thamliba aduda Pradhan Mantri na thagatpa phongdokre amasung Karnataka Vidhan Sabha Mikhal ga mari leinana enforcement agency na lupa koti chama 50 rongi polam sing phagat kre pauloi jare